इरोल नुंगदा लुपखिबा थौदोनु मसक खंगदे मवोंग उदे मखोलदमक ताबने कोंगोलदमक उबने कोंगोलदुना काइखिबगा लोइसिनखिगदरा इरोल नुंगी वारिसु ngaikidara tawthakhiba matamgi ichelda wakhalda pal oiramba masak udaba awabasu Nobin gari du sum thauduna lakpana mobile da tharakliba location adusu yoraklami mahakna bafam du yobada khul adugi miyoi kharaga loinana police personnel kharasu yomsinduna leirami Nobin gari du khamduna mafam adu changsinduna yengi Hek yengbada isada akiba ma phangba mawngni nganthoi asibak jangadu makhaurida khaktamak thang amana hanjin lelambagi mami tari Nobin leiriba police personnel singda onchinduna hanglaklami mafam sida proof oibiyaba pochaina jingba karigumba amata thengnadabra Nobin gi wahangduda constable amana transparent oiba Cherang macha amada che macha ma thuptuna happa ma piraklami Pusak adu ubada Oshi Nobin pisumdo haifet suksanduna Karino yangabra Aduga packet china khoni sembra Nati sir sumaina sum semlaga tarambane Okay hapjalo Oshi Nobin khulgi miyoi singda amuk onchinduna Mayam siriba nupase masak khangbibra Nupi mana Khangi bungo masak muna khangi Nupi miyai janbi dugi paukamda Nobin nupi duda onchinduna makha tarai Adude ina haibiyo magi yumsina kadaidano aduga mase karamba mino Nupi adu ituk thana khamlaklami Phakraba ngangni bungo lai sisune phattine aphaba miyoi da khandana lawshali Iyase Nongmata kaijaba natine Wadu hairaga nupidu illiba piyedugi piji majetna tarake tawriba mapidu phat nanduna taithoklaga makhutu haifit nakal amada thinduna makha tarai tu asida uriba yumse magine toinadi leitabani kuire mana mafam amada yum hongduna leikhiba marak talaaga yamashida sulaibane Adude ine magi kanam talai tabra haide ahallamana chingba leite mathantane Oshi Nobin makok to haifit nomlaga ine adude aikhoi sumagi yumsa haifiti janglaga yengjage haide magi mihat asiga mari lenaba kari evidence oiba yabale bagi haibadu yengnaba yai ibunga yengu adubune Aikhoidi mihar asigi achumba langla langjen puthokpiyo hairibasene hoine aikhoina leijaribasesu adugidamangni ado case asida ine hoidagisu mateng kharadi lawjaba tare haide karigumba mari makhong khara thijarakpada ine hoina khangbudo oirabanina hoi aikhoina ngamba oiradi pange ado inegi mingdi kari kawba kabok lei kawi bunga Oshi Nobin makok tu phat nomlaga constable kharada onchinduna asibak jang adu gari da hapchanduna station da punaba haikraba matung makhoi khara leihoduna nganthoibagi mayumda amuk changlaklami yumdu hekubada karaidano khangdana rasi leibagum tawi piktakna sariba maitai yumjau aduda kupliba e adunasu sangna tasali sumangdusu Ikok no ui Piktak toba hingholaduna thari matamgi oi papotlam sing Masina su takli mafam sida midi adumak toina watana leiri haiba Oshi Nobin constable khara aduga mangolduda karakpada thongdu ihang hangduna leirami Pantha bataudana makoisu prap changsinduna yengbada imungdudi ichai leirami Leirangda thingjilliba sing adusu leptana chakhibage phana yamde chathaduna chaklammi manakta thang amasu leiri yensang semge tawrambage mami su tari amaksu
nakalgi funga adudana karigumba khara mai thakibagi mamisu tai karino haibadi khangde supnatagi uriba haibabu maiduna tumna chakibagi lemhauba ut adu khaktani yum adu ka amakhakni chakhumsu oi phamungsu thai mamangda luna nana leibagi mami chapchana uba phangi imung adudagi evidence oiba yaba polam amata phangdrabada makhoi amuk punna tholaktuna station da amuk haigalaklami station yubaga nganthoibagi asibak chang adusu postmortem tawba loiramduna constable ama changlaktuna report to Nobinda sinaraklami sir postmortem ki report sida leijare yar thambiram aduga ngasai gi che du de karino haiba yenglabra akhoi yengjare sir adugi che du su yaujarabane punasida thamlabane okay yare du de constable aduna thokibaga Oshinobin report to lauthoktu yengi ka hena otnaibagi mami ditade supnatage khaurida tariba thangna lenkhiba adu khaktani Nobin che macha ama yaurakpado amuk laukhattuni yengi che macha aduda iri uhai amakhak Priya Lakshmi madu ubada amukka hena ngakpa phaukhre Oshinobin Dr. Ramesh ki postmortem report adu amuk lauthoktu yengi Ramesh hatpada tariba fingerprint aduga nganthoibagi khutki oiba print aduga chap manabadu da khanglei madude Dr. Ramesh nganthoibana hatpani haiba adubu kari gi haiba simadi khangdre Oshinobin pantha bataudana khudakta press meeting ama sile thokliba thodok asisu phongphong sariba oibana reporter singsu pantha bataudana laknaduna thunglare reporter singna yaurakpaga Oshinobin wangang basat haurai ngase aina kaujariba press meeting asida mayamna harauna matam chana lakbiba aigi dilaibak phabani ngasigi press meeting asigi khudong chawba lauraga aina haijaning bo wafamde masine matam kharagi mamangda masagi mayumaktada hatoklaba matungda thauri yansinduna thamlamba Dr. Ramesh ngasi asi bakchangoi na phangliba nganthoibana hatpani masigi khudam haibabu Dr. Ramesh da taramba khutki fingerprint asiga nganthoibagi khutki oiba fingerprint asiga manare wadu haiduna Oshinobin postmortem report adu haifit thangatuna ulaglaga makhatare masina sutakle madude July 16 da masagi thongal maktada asi bakchangoi na phangkhiba leikhidраbe Priyadarshini asisu nganthoibana hatpani haibasa aikhogi police department asina confirm tare maraksida aikhogi police department na inawnawna thikatchagadaba case asa nganthoibagi mahakki mathakta kanagumba mana mastermind oiba natraga sikhriba miyoi sing asigi naknaba mari matana chingba khara su thigatpata ngai fade wadu amuk chap leplaga chi macha ama amuk thangatuna ulaklaga hairei masigi chesina nganthoibagi asibak changadugi manakta tarambani che asidana iri Priya Lakshmi haiba wahai amakhak maraksida tasengna che asida leiriba mi mamingsa leibra leiragana nganthoibaga kayam naknaba mino haiba thigatuna case asigi waroisin athobada piragani wafam sai nungbana ngase aina khudaga sida press meeting ase sinjabani asamna meeting su loikre Nobin SP na kawi haiduna SP Risigi manakta changlaklami may I come in sir come in Nobin changlaktuna SP adugi mamangda leave tuna lay SP Risigi meeting do Nobin da thamlaktuna hairei kari kari kamdauba case aduna kadai fawa changsiliba kari kari amuk paikhatpa yana lay Oshinobin case adugi matangda macha khaina liba loiraga mana paikhatki khaliba singsu ningthina SP Risida tamli tamlibadu loibaga Oshinobin su SP room adudagi tholaklami tasengna Nobin wakhal leitadre office ki timing du su loihaningbana ngawba haibudu oirari
ऑफिस लेना लेना केशोर कॉल तौदुना खंगलसिरा खाली अदुबु केशोर खुमलप पाखुमना हेन सारिबा कोक्तो सारद्र खंदुन तौसलुद्री ऑफिस आवर लोइरगा नोबिन मथंता मागी गारीदु थौदुना केशोर की मयुम तमना लाए माना युम यौबददे केशोरसु मयुमदा लेरमद्री अदुबु महागना हंगे खलगा लाकपौ हंगदे हंगलगे खन्ना प्रिगालिनीदा वारी साबा हौरई खंगद्रदे इचत करीनु तौगदबसे इताउदुबु कदाइदनु चतख्रिबा अइंगोददे कैसु थोइदोकपा हाइरंबा लेते तामो इमुंगदा चंगलगा फमखिसिरा यारे यारे चंग्रसु ऐसु हन्नबा तौरगे वादु हाइरसु नोबिन पाक हेक हनिंबगे ममी उत्ते प्रिगालिनी नोबिनदा हाइफेट यंगलगा तमो करी तौबिरगे इचलदि बेमा नंग नबुंगबुदि लाना खनबा तौगनु इचलदा करीगुंबा अमतंगदि हंगेना तमो करी मतंगिनो हेक्ता हंगबियो ओशी नोबिन सेकेंड खरादे तुमिन्ना लेरगा तसेंगना इचलहोगी इचिलिनाउसी अनि खक्तरा नोबिन की वहांगदुदा प्रिगालिनी ngakna nobin di yenglai nobin makha tarei nabungna haibudune nanglana lawganuna wadu hairaga ngasi thokliba thodok adugi matangda wari adu samlappa ama liduna prigalini sukhangali wari tabaga prigalini tapna tama tasengna aikhoi chilenau ani khaklane aiga aigi nau priyadarshiniga aduga मरक्सिदा पुसलक्लिबा प्रिया लक्ष्मी हाइरिबसा ऐ कनानु हाइबा खंगदिए तामो ओके ओके अदुबो इरदि फरे मथोंग मरम खंगदबा केस असिदा इचल होइदसु पंगित येले तौरिसे काइदि तामो थोकलिबा क्राइम असेगे लंगला लंगजिलमा खंगबा ngamnabani अचुंबा दु खक पुथोपियो नचल होइसु अंगंबा मतेंग पंगजेगे फरे फरे दुदि ऐसु अमुक चलगे इताउदो सुहायो ऐला आमिना ओहिता मुहाइजेगे मथोंग मरम खंगदबा केस असिदा मतम खरदे इचलोइदि गेट की तारी काइदे काइदे तामो हेक्ते हाइबियो मतम दु योरकपगा असुमना ओसिनो बिनसु सखिबगा प्रिगालिनी वाखलदा खली थोकलिबा थौदोकसिदा मथंग मथंग चेनरक्लिबा यावरक्लिबा मियोइसिंगसे तसिंगना क्राइम असिदा चेनरिब्रा नत्रगना केस असिबु चाउथोकनबा मरी लेनदबा कया अमबु खोमजिनदुना मरी लेननबा होटनरिब्रा अदुगा मना असुक चावरबा क्राइम अमा थोकलगा क्राइम असिगी लंगला लंगजिल करिसु खंगबा ngamदबा हाइबसिसु मणिपुर डिपार्टमेंट की असोनबा अमनि हाइरिब्रा सुमदा सुनोबिन गारीदो असुम थौदुना लाक्लगा खुदांगदा सिरिबा गारीदो हाइफे थांगतुना येंगी नुमिदांगी पुंग तरुक खक्तमक तारी इहांग हांगना लेरंबा अतियासु करोमदगी हौरकपा नोंहौनो खंगदना माइकई अदु अमुबा फिजंगना कुपसिनख्री तेन खरबा मतम अदुदा अमुकसु मकुप मकुप मरिक मरिक ओइना तपना तपना ताबसु हौरकली नोबिन गारीदो असुम थौरकपना मयुमगी थोंगालदु यौबगा लोलिबा सोदु हांगदुना गारीदो थौजिलक्लगा निंगथेना खामलबा मतुंग गेटु अमुक लोंचिंदुना इमुंगदा प्रपप चंगलक्लमी ngasisu hanagum envelope ama churigi stair aduda taaduna leirami makup makup tap tap ta khiba nongduna chotpagi che adu padrat padrasu lauduna leiramle pantha batawdana nobin che du sat laukhatlaga ngasina kari iribuna haibadu che du hangdoktuna yengi ichai chai khaiba mayekta angangba machugi mukna iri wahai ahum khak ngamloi ओइरोय यारो नोबिन चे अदो अमुक मखुटना सुपाई पाइसिनदुना लंगथोकलगा इमुंगदा पर्पल चंगसिनदुना मागी कादा मागी ड्रेस तो चेंज तौनबा हाइदुना बटन दो अमा अनि लौथोकपगा मचिलदा तपना सोली अइबो खुइदो काइदनु मो उखरिदा
ngayhak asum khalaga mangduna makhongdu yanthaduna phamungda phamduna leirngai kanagumba amana gate hangbagi makhuldu tabada mapalda prap tholaktuna yengi kananone hauji gate hangkhriduba Nobin na mapalda tholakpada lolamba gate tude ihang hangduna leiramle prap thongalda tholaktuna yengi adubu kanasu leiba ude adubu angangsingna lampakta sanaruba halakpagi meter 8 lom lapna lakpadu ubada Nobin angangsingna yokshilakpa ngaiduna lei angangsingna hek yorukpaga Nobin na noibu sanaba chatluribro aukaka chatlurine adu noibu hawjik noina lakpada kakagi yumdagi milanga thokiba uhobro aduga noina sanaba tholakpada kakagi yumda mi ponga lakpa ubraba udida kaka aikoina lakpada kakagi yumdagi mi tholakpaga amata udida kanamta su tholakteda phare phare adudi noisu chalo thengna mamna koi chatkanu ko noi oi kaka asumna angang singsu chatkraba matung Nobin gate to amuk ningthina lonchalamlaga changlakpada ningsinglai che machit amada ikhiba Priya Lakshmi haibagi mingdu mani aduda ikhiba handwriting aduga ngasigi handwriting aduga mane Nobin panthaba tawdana mana langthokramba che adu koithi adubu phangdri amaksu masagi mayumgi akoibudu koina chettuna kari leiba haibana chingbadu theri adubu kari su uba phangdri magna langthoamba che adu su leiramdri Nobin makok to haifit nomlaga o che du su puraga chatkraba ngasi su ege sunboi kraba mihat pro crime asigi mastermind oiribaduna aigi yumda changlaktuna aibusu magi serial killer asida hatna bhotnaraba machinda murum solaga leithorakpada phaklang adugi matai oirapna wahai khara tharibadu uraktuna prap changsinduri yengi ngasai chi aduda iramba wahai aduga chap manana phaklang adudasu machil tumba ama paiduna irami ngamloi oiroi yaroi Nobin changsinduna haifit makhuna iramliba adugi haitu makhutuna haifit masagi makoka panana olaga yengi chathariba crime asigi mastermind asi kahina wangba mi amadi natri iramliba maphamdu Nobin gi thabak mapa khara hengkatna leiri Nobin iriba maphamdugi haika masagi haika puthoktuna wakhalda criminal adugi haitu susagali Mathangi nimitta nganthoibagi misiga loinana Dr. Ramesh amade Priyadarshini gi mihat pakhangle haiduna paper de sarasale thokliba misi asida kanagumba amage mastermind amagi makhada chatharakpani loinana athobada police department na chathariba crime asigi achumba langla langjin athoba matamda puthokani haibana chingbasu pauche aduge makhata na su hairi Duty matam oiraduna Nobin station da laklami tasengna Nobin mingonda kaijade lanjade masimaknasu mahak mathanta chawkhraba yum aduda security na chingba kanasu yaudana hingba ngamlibani adubu ngasidi Nobin mathanta leibada akiba makpoktrabasu mi paibadi haurabani station yaubaga Nobin magi kada changlaktuna hanjin uraba khanglaba handak thokliba thoduk asigi file singdu asum yenglambadagi ayuki pung 12 makhairom tarakpa daida constable kharaga loinana nganthoibagi pokna famlamdamdu tamna lai kholladu yaubaga maphamdu ichikchi hek yengbada miyoibagi pokning wakhal anidu phuktuna puba ngambagi maguna mayawbugumsu tawrari Kutlaiba kana amana puduna maphamdugi phajaba amamamto oina ithokpada taraina loigani haibasu thajaba pokte ngasigi mikupsida garidu mapham jabo yenglaga khamlamduna makhoi khara osino bin yauna kumlaktuna makhongna tapna chatpa hawi
Matamdo nungthil talak nungsa yak lauba matam oibana midi itak takli. Nobin mamay du lay duna kanala ke haibudu yenglaga khara naglap na chatlamba ahal amada onchin duna hangi. Dada amutangai bikhoba. Cycle thoramba ahal adu sat khamlaga kari takpigadaba sar. Khulsidagi ahal khara miyai chanbi ine kaboglai hoi ki yumsibu. Tutu asigi konthong lolaga leiribase asini kana kadabu yaugin henoi ba. Kaisu thuidokpu leite dada chumna sum warimta sajaning tawbani. Phare phare adudi aisu amuk chatpa yaradro. Phani dada yaubiro. Ahaldu amuk cycle thauduna chatkibaga ahal aduna taglakpa thongal duda lagduna loliba konthongdo hanglaga changlakpaga kaboklei mangolda karigumba khara photuna leirami. Kaboklei Nobin hoi ubada thoina ngakpa pokte harau harau koksinduna phida thaduna phamali. Constable kharana sumang aduda asum leptuna leiri. Kaboklei tapna wangang hauраklami. Sir, kari leirabage kari tanasiga. Ine aisi ine dagi kari gumba khara khangjagina lakjabani. Yumsibo kana leigi ine. Kaboklei imungda haifit onchilaga yenglaga leithoraktuna hairei. Ichanupa amaga imauga aikhoi ahum khaktamak leibani. Ibungodi labukda chatki. Imauna maningda pukri mapalda phi suramgani. Kari tawre ibungo sar. Ine wari se thoina lubadi nate. Wadu hairaga Nobin pocketagi purse tu lauthoktuna che machit ama amuk puthoklaga makha tarai. Che sida iribasa Priya Lakshmi haibani. Inena mamangda kholasida Priya Lakshmi haiba mingse tabi khrabra. Nobin gi wahang aduda kaboklei wahai amata haide. Adubu maithongdadi awabagi mami ama tari. Amuksu khangaudana karino maram khangdana taru taruba misnadagi marik chauruba pirangsu tapna sintharai.